ꯒꯥꯔꯤꯁꯤꯁꯨ ꯃꯣꯠꯄꯅ ꯌꯥꯗ꯭ꯔꯦ ꯁꯤ ꯅꯨꯄꯤꯁꯤꯁꯨ ꯀꯤꯕ ꯂꯣꯏꯗ꯭ꯔꯤꯕꯖꯥꯠꯂ ꯈꯪꯗꯦ ꯅꯨꯄꯤꯅ ꯀꯤꯕ ꯉꯥꯏꯕ ꯍꯥꯏꯔꯦꯗꯅ ꯇꯥꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯇꯥꯗ꯭ꯔꯕꯁꯤꯕꯨ ꯇꯥꯔꯤꯕ꯭ꯔ ꯅꯪꯕꯣ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯃꯦ ꯅꯨꯄꯤꯅ ꯀꯤꯕ ꯍꯥꯏꯔꯦꯗꯅ ꯍꯌꯦꯡꯕ ꯀꯤꯕ ꯂꯣꯏꯗꯧ ꯅꯠꯇꯦ ꯇꯥꯔꯤꯕ꯭ꯔꯣ ꯅꯨꯄꯤ ꯇꯥꯔꯤꯕ꯭ꯔ ꯅꯪꯕꯣ ꯑꯣ ꯀꯔꯤꯅꯣ ꯑꯣ ꯂꯣꯏꯔꯦ ꯑꯣꯟꯊꯣꯛꯀꯟꯅ ꯀꯧꯕꯤꯈ꯭ꯔꯦꯗ ꯉꯁꯤ ꯑꯃꯨꯛꯇꯪ ꯐꯖꯈ꯭ꯔꯦꯗꯅ ꯑꯩꯁꯤꯕꯨ ꯅꯍꯥꯟꯈꯩ ꯊꯤꯕꯒꯤ ꯇꯥꯏꯞꯇ ꯅꯪꯁꯤꯃ ꯉꯍꯥꯟꯈꯩ ꯊꯥꯁꯤ ꯊꯥꯅꯧ ꯇꯧ ꯂꯩꯕꯗ ꯊꯋꯥꯏ ꯐꯖꯔꯝꯅꯤ ꯊꯥꯖꯔꯨꯗꯕ ꯍꯣꯏ ꯂꯥꯛꯑꯣ ꯐꯤꯒꯔ ꯁꯥꯏ ꯂꯩꯔꯝꯃꯒꯦ ꯂꯥꯛꯑꯣ ꯇꯣꯡꯉꯨꯅꯤ ꯅꯪꯕꯣ ꯇꯣꯡꯒꯦꯍꯦ ꯍꯣꯏ ꯂꯥꯛꯑꯣ ꯅꯪꯁꯤꯃ ꯀꯔꯤꯅꯣ ꯇꯧꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯅꯣ ꯃꯅꯤꯡꯗꯤ ꯐꯖꯅ ꯇꯣꯡ ꯌꯥꯗ꯭ꯔꯃꯤ ꯅꯪꯕꯣ ꯑꯩꯁꯤ ꯃꯅꯤꯡꯒ ꯇꯣꯡꯗꯣꯔꯤꯕ ꯃꯅꯤꯡꯒ ꯇꯣꯡꯂ ꯃꯅꯤꯡꯒ ꯇꯥꯍꯜꯂꯧꯒꯦ ꯁꯤꯅꯦꯕ ꯅꯪ ꯈꯜꯂꯤꯁꯦ ꯑꯩ ꯇꯥꯍꯧꯗꯅꯕ ꯊꯧꯒꯦ ꯍꯥꯏꯔꯗꯅ ꯉꯝꯂꯣꯏ ꯑꯩ ꯃꯅꯤꯡꯒ ꯇꯣꯡꯗꯕ ꯑꯩ ꯇꯣꯡꯕ ꯉꯝꯂꯣꯏ ꯁꯨꯡꯇꯣꯡ ꯍꯦꯛ ꯇꯣꯡꯂꯣꯏ ꯅꯪ ꯃꯃꯥꯡ ꯇꯣꯡꯗꯕ ꯁꯦꯝ ꯌꯥꯗ꯭ꯔꯦ ꯌꯥꯗꯦ ꯂꯥ ꯇꯣꯡꯂꯥ ꯑꯗꯨꯅꯤꯗꯅ ꯌꯥꯗꯦ ꯅꯨꯡꯉꯥꯏꯔꯦ ꯇꯣꯡꯂꯦ ꯃꯃꯥꯡꯗ ꯇꯣꯡꯂꯦ ꯑꯩꯗꯤꯕ ꯅꯨꯄꯤ ꯈꯛ ꯇꯧꯖꯔꯨꯕꯁꯤꯁꯨ ꯑꯅꯥꯕ ꯐꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯅꯣꯡꯃ ꯍꯦꯟꯖꯜꯂꯛꯄꯤ ꯇꯧꯔꯤ ꯅꯨꯄꯥ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪꯕꯣ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯠꯂꯦ ꯆꯥꯛ ꯆꯥꯔꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯅꯪꯀꯣ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯔꯝꯕꯅꯦ ꯅꯪ ꯅꯨꯡꯁꯤꯔꯛꯑꯣꯏꯗꯣꯔꯤ ꯅꯪ ꯆꯠꯂꯨ ꯆꯥꯛ ꯑꯝꯇ ꯆꯠꯂꯨ ꯌꯦꯡꯉꯨꯁꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯦ ꯀꯧꯕ ꯆꯪꯉꯛ ꯂꯩꯔꯁꯤ ꯆꯥꯛ ꯆꯥꯔꯣꯏ ꯌꯥꯏꯌꯦ ꯅꯪ ꯆꯥꯔꯣꯏꯗꯅ ꯑꯩ ꯍꯧꯔꯒꯦ ꯀꯔꯤ ꯅꯨꯄꯤꯅ ꯁꯤꯕꯨ ꯑꯩꯕꯨ ꯀꯨꯏꯅ ꯄꯨꯟꯁꯤꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯁꯦ ꯑꯩꯅ ꯀꯞꯇꯕꯗ ꯃꯥ ꯂꯣꯏ ꯀꯞꯈ꯭ꯔꯦ ꯑꯩꯁꯨ ꯀꯞꯀꯦ 이마! 아이놈들 럭살로 나오 이봐! 이마! 아이놈들 럭살로 나오 이봐! 아이 숙장장라고 야 이제 와이 깜라 좀 레이디 야 이거 아이 숙장장라고 이거 강음 들어지 말래 속상해 상라고야 bai ai 상라고야 이제 oh no 사나 ꯈꯣꯠꯅꯕꯕꯨ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯍꯩꯁꯤꯡꯕꯗ ꯁꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯌꯥꯔꯦ ꯋꯥꯂꯦꯛꯁꯅ ꯑꯗꯣꯝꯕꯨ ꯑꯇꯣꯞꯄ ꯂꯦꯚꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤ ꯁꯥꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯌꯥꯝꯅ ꯍꯩꯔꯕ ꯃꯤꯁꯨ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯃꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯃꯁꯥꯟꯅꯁꯤꯡꯒꯤ ꯑꯣꯏꯔꯛꯀꯗꯧꯕ ꯐꯣꯟꯁꯤꯡꯗꯣ ꯍꯥꯏꯔꯒ ꯁꯣꯝꯒꯤ ꯔꯤꯋꯥꯔꯗ ꯇꯥꯟꯕꯅꯤ ꯁꯦꯜ ꯍꯥꯞꯄꯁꯨ ꯌꯥꯝ ꯂꯥꯏꯅ UPI ꯐꯣꯟꯄꯦ ꯑꯃꯗꯤ ꯖꯤꯄꯦꯅꯆꯤꯡꯕꯗ ꯍꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯁꯨ ꯑꯣꯏ ꯑꯗꯣꯝꯒꯤ ꯗꯤꯇꯦꯜꯁꯤꯡ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯈꯪꯕ ꯉꯝꯃꯣꯏ ꯑꯗꯣꯝꯅ ꯍꯦꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯄꯨꯡ 24 ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯂꯩꯒꯅꯤ ꯁꯥꯏꯟ ꯑꯞ ꯇꯧꯁꯟꯕꯤꯔꯣ ꯑꯍꯦꯟꯕ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯅꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯒ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯣ ꯂꯨꯄꯥ 150 ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯂꯨꯄꯥ 38,000 ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕꯤꯔꯅꯨ 하이마! 미방송 동반행세! 곰타워! 그래 누비 치 방지다 이 좀 미안하더라 미 아이 파문이 곰타워 이봐! 지가 괜히 방문 냈더라 이반이기 파문 가예시 나때 미기 이마이 바로 와나 비라이 파문시 이반이기 나이 곰몰라워 너희 이마 봐봐 나는 게 온 포스야 괜히 뚱무로나 비락거네 두다 나는 곰곰하지가 이러네 나때 곰모 치 방지다 좀 미안하더라 난 뭐. 파문이 또 지나라 떴다 지가 이 좀 미안하다 야대 라 아이 파문이 이놈이 고마워더라 거의 도망을 안 탄다 그래 이건 님이 아이 파문시 말 파문 나이 이번에 싸가지 누비는 이거 지금 까는 거 아니잖아 너무 이거 형님
ꯉꯥꯡꯅꯗꯧꯁꯨ ꯃꯤꯉꯣꯟ ꯇꯥꯗꯣ ꯊꯥꯁꯤ ꯊꯥꯅꯧ ꯑꯣꯏꯅ ꯍꯧꯕ ꯑꯣꯏꯅ ꯇꯧꯋꯦꯕ ꯇꯨꯝꯃꯨ ꯇꯨꯝꯃꯨꯀꯣ ꯅꯪ ꯅꯨꯡꯉꯥꯏ ꯇꯨꯝꯃꯨ ꯅꯪ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯆꯥꯔꯦ ꯋꯥꯏꯌꯦ ꯐꯝꯂꯦ ꯋꯥꯏꯌꯦ ꯇꯨꯝꯃꯦ ꯋꯥꯏꯌꯦ ꯐꯝꯃꯦ ꯋꯥꯏꯌꯦ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯣꯛꯀꯦ ꯇꯧꯔꯤꯅ ꯁꯛꯇꯥꯅꯤ ꯑꯩ ꯏꯁꯩ ꯁꯛꯂꯒꯦ ꯍꯥ ꯑꯩ ꯖꯒꯣꯏ ꯁꯥꯔꯒꯦ ꯍꯣ ꯑꯩꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯅꯪꯁꯨ ꯖꯒꯣꯏ ꯁꯥꯔꯛꯑꯣꯅꯦ ꯁꯥꯁꯤꯔꯥꯎ ꯌꯥꯎꯅ ꯂꯥꯎ ꯂꯥꯎ ꯃꯨꯟ ꯑꯃꯨꯛ ꯂꯥꯛꯀꯗ ꯂꯥꯎ ꯑꯩꯅ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯅꯪꯁꯨ ꯖꯒꯣꯏ ꯁꯥꯔꯛꯑꯣꯅꯦ 사바이 들어봤다! 나! 사바이 좀 정상! 얼마 해야 돼? 시디네 와이 따이브라 내가 이승 와이 하이도 사나브라 소이 들어매요 이어서 가락다나네 가시네 묻람이 아타 맘들매요 가시 누피 그이 너좀 낭떠 두버 그리 와이 때노 메 두버 가더란다! 근데 와이 때노 소마이 때네 브라입니다 라와 와 아니 와이 사이 따이브 좀 삐에 들어맞더라 아이 사이 들어맞더라 라 때려 라 라와 누파는 와이 때 홍납 때 비는 누가 거 삐에 나가 누가 삐에 너가 하는 새끼라 라 그러면 누가 삐에 라이 와이 때입니다 남편 따려 라 너 따려 라 ai cầm cái ai cầm kêu ai cầm cái con ôi ba nào ôi nếu mà mi ra ngoài tay cả ba anh tính xa ta cái tặng thua lại nè 오 야래 아이 때리게 고 아이 좀 때리게 야래 아이 때리게 tay thọ ăn đấy lại tay đâu có 이놈이 신우 빌려고 그러지 마 너랑 내좀 배다 아 이제 또 오게는 누가 아이도 뭐 사나시 lạc lộ sáng phật là gì hey hey ha 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 hey hey ha ha 누피 그들 있는 게 봐. 뭐 시대지 라이도 타기 돼야지 너 시대지 헤이 헤이 하간 나 그들 있는 거는 그들 봐. không có cho con xe mình làm sao phật nó bị dùng bạc dùng lái là gì đấy không có là ngang xong con xe ở từ tiền đâu ôi 누피 난 tổng 해 난 xe anh muốn sầu lên xe nó anh muốn sầu là mấy này phật chắc không mầm sầu nước pa nước pa 이 라시 왜 야라 하라고 고 xì đờ lao 에 라오가 아이니 루기야 다 lao xì đờ lao 누피 괜찮아 괜찮아 살아 누피 난 속해야 돼 브라 xin xuống luôn anh xe anh bên school tầm mình cái này lâu biết đặng lại đâu xuống rồi xuống anh xe 헤이 다시 좀 하오비 anh má thằng chị sản ông nó mà nó hồi đấy sao anh muốn thằng chị sản ông biết anh má anh xin cái đâu cái xe anh xin cái hàng bạn liền cái xin cái 시대 잡아이 소라게 시대 소라 팀은 누미나 그 딱살았거든 응거 Yo, 무슨 말 하지? 형, 무슨 말 할때 형은 anh này nè, mà sinh ta là thí niệm, ở đây là từ cái này, anh cái đó niệm, amma, ani, ahum, thôi mà lên xe đi, Marie, Manga, sao đâu, lại lên sao? 신중 이거 소원이 아니 강가 그런 강자의 신 lại lên xe, lại lên không? Bắn ông tạ, 신 비시가 lại lên sao? Bắt cái này ở đây xin, lại dông xin. ꯑꯩꯅ ꯉꯁꯤ ꯕꯣꯛꯀꯤ ꯃꯅꯨꯡꯗꯅꯦ ꯂꯤꯟ ꯂꯩꯁꯥꯕꯤ ꯑꯣꯏꯔꯛꯄꯗ ꯇꯝꯕ ꯅꯨꯄꯥ ꯑꯝꯇ ꯊꯦꯡꯅꯗꯦ ꯈꯪꯒꯅꯤ ꯉꯁꯤꯗꯒꯤ ꯍꯪꯉꯣꯏꯒ ꯑꯝꯇ ꯆꯥꯔꯔꯣꯏ ꯑꯩ ꯆꯔꯥ ꯍꯦꯟꯒꯅꯤ ꯑꯩ ꯅꯨꯄꯥ ꯑꯣꯏꯅ ꯊꯤꯒꯅꯤ 하이 그라이드 길린네 아시다 린나 무비만 레이시보 까나나가 흔들어 미노네 시보 에 하이 저거 이거 사인이 해 시디
ꯑꯝꯇꯕꯨ ꯂꯥꯏꯕꯛ ꯌꯦꯡꯍꯧꯒꯦ ꯅꯪꯗꯤ ꯉꯍꯥꯟꯒꯩ ꯖꯪꯒꯜꯁꯤꯗ ꯎꯗꯦ ꯀꯔꯝꯕ ꯂꯤꯟꯅꯣ ꯂꯤꯟ ꯍꯜꯂꯛꯄꯤꯔꯥ ꯆꯦꯂꯨꯔꯕꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯤꯟ ꯃꯧꯔ ꯂꯩꯁꯥꯕꯤꯔꯥ ꯀꯔꯝꯕ ꯂꯤꯟ ꯃꯈꯟꯅꯣ ꯅꯪꯗꯤ ꯑꯣ ꯑꯩꯕꯨꯗꯤꯅꯦ ꯂꯤꯟꯗꯨꯅꯤ ꯍꯥ ꯂꯤꯟꯗꯨ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯖꯪꯒꯜꯁꯤꯗ ꯀꯣꯏ ꯆꯠꯂꯒ ꯂꯤꯟ ꯄꯥꯈꯪ ꯑꯝꯇꯪ ꯊꯤꯔꯛꯄꯁꯦ ꯅꯣꯡꯃꯗ ꯐꯪꯗꯦ ꯑꯗꯨꯅꯅꯦ ꯑꯩꯁꯦ ꯇꯝꯄꯥꯛꯇ ꯀꯨꯝꯃꯩꯕꯅꯤ ꯇꯝꯄꯥꯛꯀ ꯂꯤꯟ ꯄꯥꯈꯪ ꯊꯤꯒꯦꯅ ꯑꯩꯅ ꯄꯥꯝꯕꯅ ꯂꯤꯜꯍꯥꯒꯨꯝꯕ ꯄꯥꯝꯕ ꯑꯗꯨ ꯂꯤꯟꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅꯕꯨꯗꯤ ꯑꯗꯨ ꯌꯥꯅ ꯌꯥꯅꯕ ꯁꯤꯜꯂꯁꯤ ꯌꯥꯅ ꯌꯥꯅꯕ ꯍꯥꯏꯗꯨꯅꯤ ꯑꯣ ꯑꯗꯨꯗꯤ ꯀꯣꯏꯅꯔꯁꯤꯔꯣ ꯀꯣꯏꯅꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯨꯡꯁꯤꯌꯦ ꯈꯨꯀꯥꯝꯁꯦ ꯑꯩꯁꯨ ꯑꯝꯇ ꯀꯥꯝꯁꯟꯒꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯥꯒꯤ ꯕꯣꯂꯛꯁꯤꯗ ꯂꯤꯟ ꯖꯒꯣꯏ ꯁꯥꯔꯨꯔꯁꯦ